Ngasigi oiba tongan page kharagi posting collection tawdringagi mangoinana Churachandpurda Meioi Samari ga nifuga taret Huina Chikle Containment Zone Laothokhre haiba wafam asina ahan boini miyamda kudol tamjage amadi video sibu meng tabiri bapunamakpu Loktak Mapao updates ki mekaidagi taramna oksabaga loinana ikai kumna uchari tha asigi anida District Veterinary Office Churachandpur gi Joint Director na District asigi Deputy Commissioner da pirakhiba report amada January 2025 tagina amang tha phawbada Churachandpur District Hospital da Huina Chikpa patient Samari ga nifuga taret layengba laki haiba wafam phongdorkhibadagi ngasi District Magistrate na Churachandpur gi New Zoveng haina khangnariba mafam asibu khudaktagi Containment Zone oiragani haina Laothokhre mafam asida makal punamaki yumda yokpa huising putok pusin tawba thingjinkre hairi Makha Satarkpada Nungtil Pausi ki Sipong ama oiriba Kangla Paudagi Lokacharaga Tamjagi Kuki Sing na Kulai Thadoklaba Matungda condition yaudana wari sanaba chungani haiba Haumi gi wafam tamjagi Federation of Haumi gi General Secretary Syam Kuman na Thadorokpa Chirol amana Kuki Sing na Highway Sing da Thing piba toklaba amasung Kulai Thadoklaba Matungda condition yaudana wari sanaba chungani hairi Chirol asina makha taribadi April mangagi Ministry of Home Affairs na Kuki gi CSO Singa Maitai gi CSO Singa wari sanabagi siliba mifam ase Central Government na tangdu leitaba langnaba thabak tawi haibasi utnaba amadi matam lenaba khongthangni masina yelomi singi oina kanaba amata fangloi kukina wari sanadringaida condition ahum thamkhre ahanbada maitai amata kuki taba mafamda changandaba ani subada separate administration gi waroisin purakpa amadi ahum subada chahi ama ceasefire agreement tawbani aikoina wari sanage saruk yage hairabadi aikoi gi su condition thamgadabani wari sanagadawriba ase karamba kukino wari sanaba asida yawgodriba singadu India ki citizen la natraga karamba matamdagi Manipur da leiraki haibadu hana kangpham thoi aduga lam ase yelomi yek salai leiba singini aikhoina laklaga khunda silakpani haiba sisu makhoina yaraba matungda wari sagadabani maduna taduna kukina condition thamlaga wari sarabadi mifam adu makhogi condition aduda wari sabada yare haina kukina lawgani madugi kana badu kukina lawduna matung tarakpada makhoina piba condition ahumda wari sanagi haina khudong saba lawrukloi hainingai leite wari sanabagi mahut central government ki subject oiriba National Highway sing mipung kudimak free oina chanahanba amadi chingda leiriba maichai ki laifam sing amasung puwari amadi nat ka sagonaba mafam sing ngak senduna tekta kaidana thamnaba hana hona phamthoi mitai di themlaga yani khulai pithoi khulai thadoi haiduna apangba sibadu tawdaba fai kukina khulai thadokloi National Highway thingani hairiba sida India government kari tawpham thoi haibadu hana tawbana nakal ani da tangdu leitaba purakpada mateng oigani wari sanage hairagana lengak adumak wari sabiyu aduga maduna yelomi ki interest so anbadi yaroi kangpokpi amadi Churachandpur dagi Meioi kaya makoi ki maramdam Myanmar da chattuna lang yawbagi wafam leiragadi Myanmar da makoi ki separate administration adu phangnanaba hona jabana phagani madu oirabadi Manipur da utangbi gi polumsi puroi ngasi pawa India government na Myanmar refugees singa su tawnaba toktaba asigi nunggi oiba wahan toktuna Manipur machet tanaba amadi peace pamjaba yelomi singda achaubu saiteng ama piribasini masi tungkoina tawdanaba su toktuna India government na lamdam asigi miyamgi khallaga thabakta onthopom toi Manipur gi yelomi singi apamana na thairaga wari sanabagi wanthok leigadra haina hanglakli marakthana iduning thaw hairiba PS asina phongdokpagi matung ina cycle news big threat to small com tribe machanupi militant singna phakibadagi mapa wakhalaina oiduna BP stroke tawraga laikidre hairi Mr. Lanhun Khothang Khongsai Elias Ihunthang Elias Laithol Elias Wahibi Secretary Cycle Bazar Board ki viral news aduga mari lainana social media da public oiramgani chingnaba Meioi phagatpada cycle dagi pastor Yakub Kom Hindi teacher oiramlaba matung Songthu Church ki pastor cycle gi machanupi Miss LB Kombu ahing ahum kuki militant singna pharaga wang pahong tawrure maral machet ama leiramdabadagi Miss LB Kom numit marini suboda thadoroklaba matung mapa pastor Yakub Kom tension na hakchang khangsok sok taraktuna BP stock tawduna 2 April da laikidre Miss LB Kombu mayumdagi nungmai singdon da pharaga pukhiba adu KNO gi kedar singni haina chingnarubani adubu KRA gi kedar singni haiba sakhang bangamkhre leirik machet amasu haitaba phatraba mini haina mayamna yadraba Lahun Khothang Khongsai Elias Laithol gi damak mahakna haiba thajaduna KRA kangbu sing aduna KNO gi kedar saraga adugumba aranba thabak adu tawrubano paisa kaya yamna makhoida pibagi haiba asi achaubo wahang lakle makhoina KNO sakiba adu KNO gi ayaba lawkhibra sadragana KRA gi David Hangsing gi
knowledge की matung ina tawkhibra natraga Chikle town commander gi power gi makhada mahaki misingna tawkhibra pastor yakub komsi kibagi responsibility KRA na lawpham thoe Chikle gi leaders singna tawba phattaba singi paw social media da leak oirakpagi chingnaba nipan nupi singi phone munba phuba chaiba custody the torture tawba singi paw ijuning thona kayarak hanna post tawkhrabani phatraba leaders sing ase kankhananaba honaba makhoigi aronba lichat menanaba honabada public taki hanba public chaiba hat pa leptri mara leitaba sing victim oiri paw leak oirakpa chingi khalunu ngamloi adugi saruk afaba thabak taw paw afaba iraknaba public na leaders sing ase adugi matik yadre hat kani tukani ki hanbana kayam kuina yadoino siba kiraktaba public tholakani Chikle ase ariba londa Chikle kom maron korami kom tribe na namna taba mafam ni adubu haujikti kom tribe ki missing yamdre kom tribe ta achobo threat oire protection tawbina basu leitre haibo wafam phongdokle makha satarakpada national highway 2 amadi national highway 37 da pochai pudro lakpa gari imphal da thunglare hairi national highway 2 amadi national highway 37 da namdamasi ki tangai fadana nongmada changdraba yadraba pochai pudro lakpa gari chahunga nipan amadi chamaga humbudraga mapan hairiba lambi asida apanba yaudana pusilakre makhatana pochai pusilakpada khudong tiba thoktanabagi damak chinangai oiba mafam singda security force na kanba section tharang lokhotki manipur district punamakta pamdaba thokdok thoktanabagi damak chingamasung tamda punna checkpoint samaga tara humdoi hangduna achat awok sing check tawbagi thabak sathakre haina manipur police control room na thadorokpa chirola man kangalakli makha satarakpada nungthil pawse ki chipongama oiriba pandamdagi lokhotcharaga thamjage wari sanabada saruk yanaba amuko amadi fox ki mihutching delhi gi damak imbal thadokre hairi ministry of home affairs na sindna maitai amasung kuki jo community gi CSO singi marakta hayeng delhi da wari sananaba thorang tawriba asida saruk yarunaba all manipur united clubs organization amuko gi president nando luwang na luchingba meioi ahumna saba mihut kangbu ama delhi gi damak ngasi imphal thadokre wari sanaba asida federation of civil society organization fox ki meioi ahumna saba mihut kangbu amasu ngasi imphal thadokre hairi nando luwang na luchingba amuko gi mihut ching aduda advisor danabir laishram amadi ito Tongbram yauri aduga Federation of Civil Society Organization Fox ki mekaida lup asigi acting president BM Yai amasung wangangloi haisnam James yauri amuko gi president Farizam nando luwangna telephone gi kuthangda North East Live ta phongdokhibada hayeng Delhi ga wari sananaba thorang tawriba asida saruk yananaba Ministry of Home Affairs ki mekaida gi amuko da silyai oina khangalaki state asigi miyam gi apamba ama oiriba Manipur Territorial Integrity kahendana thamba haibo wafam asimak amuko gi mekaida gi mifam asida puthokani yumfam yaudaba claim da Manipur thugaiba yaroi haiba amuko gi phirep ahongba leite haina su phongdokhi kukijo amasung maitai community gi CSA singi marakta hayeng Delhi da wari sanagadoriba asida Federation of Civil Society Organization Fox ki meioi ahumna saba mihut kangbu amasu saruk yagani haina Fox ki makok thongba luchingba amana North East Live ta phongdorpaga loinana Manipur gi apunbagi saktam da yumpham oiduna amadi masibu hena chachilhanaba pandamda hayengi mifam asida saruk yagadabani issue asi Manipur miyam gi amadi state asigi apunbagi issue amani lup asina Manipur gi integrity gi damak khongpham setna lepkani haina su phongdokki hairi pawgi likhun amagi matung ina hayeng community ani gi CSO singi marakta wari sanagadori asida saruk yaranaba coordinating committee on Manipur integrity kokomi amasung United Committee Manipur UCM dasu Ministry of Home Affairs na baton torokhi hairi adubu nakal ani gi marakta wari sanagadoriba asida kuki jogi oina karamba loop saruk yagani haibagi matangda chapchana khangma ngamdri makha satarakpada nungthil pawse gi sipongama oiriba pawning kholdigi lokhotcharaga thamjage hanagi deputy CM Joy Kumar na social media da turokliba irang ase etina haubani haikibadu sengdorokna balamna masigi imasingna Joy Kumar gi yumda thomjin khre hairi hanagi deputy chief minister oiramba yumnam Joy Kumar na social media da Manipur da thokliba irang asigi arambai tengol na haubani haikibadu sengdorokna ba matam thakrabasu ngasi pawba sengdoktana leiriba asigi mayokta lamdam asigi ima kayana Joy Kumar gi yumda thomjinana ba hona khre ima sing amadi state force ani gi marakta chawna mungna raba matung meioi tarungna sabat team amana Joy Kumar ga unakre yumnam Joy Kumar ga unaba changdringa gi mangoinana Manipur gi apunba ima sing gi president thongam inoksa debina pawmising da phongdokibada wai Joy Kumar na social media da yumpham yaudaba wafam kaya phongdorokliba asi tasengna aranbo wafamni masigi damak matam thaduna mahangna sengdoroknaba wafam khan khiba laikre aduma pungasi phawba thawa sadana leithokpa asi lamdam asigi oina laibak thibani Manipur da torokliba irang asida arambai tengol AT gi icha singna thang ten chatu watu paiduna lamdam asigi miyambu kukina nomai kaptuna talakhibadagi kalakhibani ex deputy yumnam Joy Kumar na phongdokkiba wafam sengdoktrabadi mapunchi chuppa amuk hana bot lepa yaroi hainasu warning tharamki hairi
अरोइबोइना लमदम असिगी सैसक्पा राजू नोंगी युंगी थोंगालदा सकंगदबसिंगना बॉम थमजिलमले हाइरि लमदम असिगी सकनाइरबा सैसक्पा अमदि मणिपुरी फिल्म की एक्टर अमसु ओइरिबा राजू नोंग अधिकार मयुम राजू शर्मागी युंगी मनिंगी थोंगालदा सकंगदबसिंगना बॉम अमा थमजिलमले हाइरि थौदो असिगी मतंगदा पाउजे असिना पुलिसतगी फंगबा पाउगी मतुंग इना हाई इम्फाल वेस्ट पुलिस स्टेशन की मनुंग चना लैबा थंगमैबन युमनाम लेकाइदा लैबा राजू नोंगी युमदा सकंगदबसिंगना थमलंबा ओइगिनी हाइना थाजबा बॉम अदु ngasi ayuk pung 8 rom taba matamda imung manungi miyoisingna thengnarakibani hairi tungda पुलिसदा पाउ पीरबा मतुंग असोयंगाम याउदना लौथोखरे हाइरि अदुम ओइनमक बोम कनाना करिगिदमक थमजिलमलिबनो हाइबा चपचाना खंगमंगमद्री हाइबा वाफम फोंदोंगलि येंगबा हाइरदि औबा पुंबा कुमैनि ताबा हाइरदि तारिबा खुदिंग वारिनि वांगांगबा हाइरदि ओइदबा वाचु अचुंबा चई वांगांग वाता लुद्रगा मपा मपु चैबा सकनै टाइटानिक तौना लुबलकलबा बोलकिनो दौना पोखाइरकलबा चिंगलेबाक असिदा येंगबा हाइबगी कुमै वाते ताबा हाइबगी वारि देप्ते टाइटानिक की जैक एंड रोस की वारि लान मनुंग असिदा कुकीदा मैतई पिक थना थोए टाइटानिक की जेंटलमैन सिंगी लेविस स्टाइल मैतई कुकी लीडर मरक्तसु पिक थना लई टाइटानिक मनुंगी खना चैनबा लान मनुंग कुकी मरक्तसु थोए मैतई मरक्तसु थोए मैतई न तादे कुकी न हेंदे कैप्टन उहौदबा आइसबाग मैतई कुकी लांदसु उहौदबा खंगौदबना पिक थली खेनबा हाइबबु टाइटानिक तदी लाइफ बोट यावी मैतई कुकी लांददी लाइफ बोट याउदे टाइटानिक कायरबा फावबा खनबा लेप्ते बोल किनो पोखायरबा फावबा लाउनबा लेप्ते मनाक्ता चलंबा सिपना अकाइब टाइटानिक यिंगबिरमदे मसा नंथोकनबा चेनखि चप मानै पोखाइरकलिबा बोलकिनोगी मैसा कनाम फाउनिंगदे मागी तानबा हिंगनबा लंबीदा चेनखि बाबोक सिंगना माना थवाइना पामजबा वरी लीनै कनागुम्बा खरना जैक एंड रोस की नुंसी वरी कना अमना सिप काइबगी वरी कना अमना कैप्टन की थौदांग कना अमना कायगदौरबा सिप की मनुंगदा खनरिबा सिंगी वरी कना अमना अकाइबा सिपतसु वीआईपी ट्रीटमेंट पैसा पाइबा खक्तगी लाइफ बोट की वरी सिरमदाय मिकुप फावबा मागी इंटरेस्ट तगी हेन उदबा खंगदबा हाइबा असे वरी नते इमांगदा तसेंगबा थोकलिबनी हाइरि मखा सतरकपदा एटी की लुचिंग पुरेल कोरोंगान मखमन की पेज तगी पोस्ट अमनि खल खोचरगा थमजगे इसिंग इचाउदा एटी लमै चाकले एटी नोंगलै नुंसित लेन तारे एटी खोंथि चाबा मियामना चैफम ताइनफमसु एटी हिरम खुदिंगमक्ता मियामगी मतंग पांगदुना लाक्चबा एटी नि हाइरि नौना इंखलकलिबा नहासिंग असे स्पोर्ट का एजुकेशन गदा माइ ओनचिंदुना अफबा लंबीदा पुनब होनमिनसी हाइबा वाफम फोंदोगलि मखाताना तौबबुदी चही तरेट खुंताकपदा ममांगदा मचे मचन कया इकाई खुमनबा मंगललबा मागी फुरुप हालबा ओटलबा नैरबा फावबा अवागी मेकैदा लेपा अवागी मिचंगदा लैबा मैतै मचा कया याउरिबदुनी हाइबा वाफम फोंदोगलि मखा सतरकपदा न्यूज़लिंक इम्फाल हाइरिबा पेज असिना फोंदोकपगी मतुंगिना चुराचानपुर की कप्रांगदा आर्मीना आईईडी बॉम अनि थेंगनबदगी आईईडी अदुबु सिदोकपगी मामी अमा मियामदा थमकले मखाताना प्रोजेक्ट चेन की अप्रैल 5 दा थबल यौबीदनबा दिल्ली दा लैबा लुप निपान दिल्ली मणिपुर सोसाइटी यूनाइटेड कक्सिंग स्टूडेंट दिल्ली मैतै हेरिटेज सोसाइटी मसदना अपील तौरकले प्रोजेक्ट चेन असी थबलगी नुंगी ओइबा नाट की सरुक ओइरिबगी मतांगदा करिमत्ता खंगदबा कंबुनी सुमनतगी सेन तानबगी थोरम अमा सिनबगुंबनीना प्रेस रिलीज असिदसु पल्ली हाइरि पॉक्जेलदगी लखोचरगा थमजगे पार्लियामेंट्री इमिग्रेशन एंड फॉरेनर्स बिल पास तौखरे चेचांग याउदबा इलीगल इमिग्रेंट सिंग लुपा लाख 5 फाइन थियनबा याउना चही 5 जेल थमगदौरी पार्लियामेंट हाउस अनिमक्ता इमिग्रेशन एंड फॉरेनर्स बिल 2025 पास तौखिबगा लोइनना पासपोर्ट एंट्री इनटू इंडिया एक्ट 1920 द रजिस्ट्रेशन ऑफ फॉरेनर्स एक्ट 1939 डी फॉरेनर्स एक्ट 1946 एंड दी इमिग्रेशन कैरियर्स लाइबिलिटी एक्ट 2000 रिपील सु तौखरे बिल असि हानना लोकसभा पास तौरबा मतुंग राज्य सभा अमुक एप्रूव तौखिबनी बिल असिना सेंट्रल गवर्नमेंट पीरिबा प्रोविजन असि इमिग्रेशन लॉ सिंग नौना मतंग चुनना सेमदोकपनी बिल असिना सेंट्रल गवर्नमेंट पासपोर्ट ट्रैवल डॉक्यूमेंट्स इन वीजा अमसुंग रजिस्ट्रेशन तौबदा शक्ति पीदुना सिता हौबा लॉ सिंग हपचनबनी हाइरि बिल असिगी मतंगदा हाउस द खनबा मतमदा मिनिस्टर ऑफ स्टेट फॉर होम नित्यानंद रायना पीखिबा पकुमदा पास तौखिबा बिल असिना इंडिया दा लाखिबा फॉरेनर सिंगी रिकॉर्ड अपडेट तौदुना थम्बा ngamlagani बिल असिना सिता हौबा लॉ सिंग मेंखतुना एजेंसी सिंगी कोऑर्डिनेशन तौबदा यामना चावना मतंग पीरगनी बिल असि चही अहुम चंगना यामना मुन्ना नैनरबा मतुंग गवर्नमेंट असिना पास तौबा ngamkhibani बिल असि एक ओइना इंडिया पुम्बदा चनरबा मतुंग मारी लेइनाबा डॉक्यूमेंट सिंग सुना याउदबा इलीगल इमिग्रेंट सिंग एक असिगी मखादा लुपा लाख 5 फाइन थियनबा याउना चही 5 फादोक पीबगी प्रोविजन सिंग याउरी बिल असि पास तौनबा खन्नबा हौरकपा मतमदा अभिषेक मुन्नाना इमिग्रेशन एंड फॉरेनर्स बिल 2025 अपोज तौदुना बिल असिदा अहोंबा खरा थमगदबनी हाइना
फोंदोखी अदुगा बिल असि फॉरेनर सिंगी बेसिक फंडामेंटल राइट सिंग मतपनि हाइकी बीजेपी की रेखा शर्मा ना कांग्रेस ता चैदुना कांग्रेस की मतमदा इलीगल इमिग्रेंट सिंग इंडिया दा मफम पीदुना लेहली पाकिस्तान अफगानिस्तान अमसुंग युमलो नरिबा लेबाक सिंगी हिंदू सिंग इंडिया दा लेफम पी की हाइना महांगना कांग्रेस पु मरल सिखी पाउसी एसी की मकाताना सीएम बंगलो की चौकीदार बेडरूम दा सीदुना लेरमले हाइरी ngasi ayuk chief minister की बंगलो दा चौकीदार ओइन लेबा नेपाली अमा महा के बेडरूम दा सीदुना लेरमले हाइरी पुलिस तकी पंगबा पाउदा सीदुना लेरमलिबा चौकीदार अदुगी ममिंग रमेश थापा सही यंखै ग तरु अपोकपा प्रेम थापा कवी नेपाल दगिनी महाक असी habitual dunker ni hairi thodok aduga mari lenana Imphal police station na case ama lokhatle asi bakchang adu Nepal dagi ma ki imung manung laklaga postmortem tawnaba rims ki mok ta thamli hairi makha satharak pada kanglaipa ki maira dagi lokhot charaga thamjagi home minister Amit Shah na Manipur da PR thambagi ayaba pinaba pukalakiba adu parliament ki lok sabha ki mifam na ayaba pikre hojik sathariba India ki parliament ki lok sabha ki mifam na Manipur da president rule thambada ayaba pire lok sabha da ngarang ahing nungai matung pung ani rom taba matamda Union Home Minister Amit Shah na Manipur da President rule thambada ayaba pibinaba house ta pukhalakhi maduda minute nipurum chupna opposition amadi Union ani ki maikaida awai akum taunarba matung voice vote pangthoktuna Manipur da President rule thambada Lok Sabha na amata oina ayaba piki khanaba duda opposition ki makaidagi lok maker nipanchu saruk yakhibaga loinana makoi gi oiba wafam sing house ta thamkhi opposition ki makaidagi pukhalakhi bo wafam sing adugi pakhumsu Union Home Minister Amit Shah na pakhum pidaduna haiki Manipur da thamari rom asida pamdaba hingsa gi thodok thokpa leitre masimak Manipur da tha ani rom PR thamlakpa asinani Manipur da thokliba irang asida center lenga ki miyeng changdi hairi bo pham sing adu aran bani Manipur da irang hek thorokpa center lengak na ahenba security phawba airlift tawduna thajinki high court ki wafam adu bulana atra hanbadagi yumpham oiraga irang adu horokibani Manipur da thokliba irang asigi waroisin puraknaba Manipur ki tongan furup singi mute chinga unaduna wari sanakre haina su phongdokhi Union Home Minister na makata na phongdokhibada hauzik muknariba kanglup singi mute chinga wari sanaduna waroisin puraknaba chuhonari mamang da Congress lengak na pairingai matamda Manipur da thokiba madi matam sangna satarikiba kanglup irang sing aduda matam adugi lengak sasan tawkiba Congress ki Union Home Minister amatana Manipur da satkide Congress amadi BJP ki matamda kanglup irang thokiba masing amana amada heli haiba awai akhum tawnaba pamde matang su sade haiba wafam singsu house thamkhi pawksi asigi makhata na yingang pokpi police ki manung channa tuchin amade uyuk chingi beles ki mafam kaya da kuki singna saramba tongan ba bangkat taragum doinga se ayu command force ki kangbu na operation chatha bada thukai duna mangan kre haire makha satharak bada nungthil pawksi ki sipong ama oiriba pawning khol de lokhot charga thamjage Siroi Lily Festival pangthok na ba mifam pangthokre Siroi Lily Festival 2025 pangthok na bagi dama organizing committee ki ahan ba meeting Manipur की गवर्नर अजय कुमार बलाना चेयर लौदुना राजभवन दा पांगथोखरे तोंगान बलोइसंग की सीनियर ऑफिशियल सिंगना सरुक याकीबा मिफम अदुदा सिरोई लिली फेस्टिवल असे मपुंग फाना पांगथोकबदा मथौ ताबा थौरांग सिंग लौखनबा कुपना खनखिबगा लोइनाना ट्रांसपोर्टेशन सिक्योरिटी इंफ्रास्ट्रक्चर हॉस्पिटैलिटी cultural program singi matang da sukup na khanaki amaromda thangjing seba mandal historical heritage development organization amadi committee on protection and preservation of the historical rights of Kobru and Thangjing Hills ren CPPKP gi miyuching na su governor ga unaduna Kobru amadi Thangjing sing kaduna lamdama sigi miyamna puwari ga sagona ba laifam singda lai kuramba yanana ba takchinki makhatana mitopna kanano yelomi singna kanano haibadu mayek seng na khanglaba matamda limitation pangthok piu haiba ibom chagi wofam thamjagi lamdam asida leiriba miyoi sing mitop na kanano yellow missing na kanano haibadu mayek seng na khanglaba matamda delimitation pangthok piu haina lamlai assembly constituency ki MLA KH ibom chana phongdokhre nityai pat chithek ta leiba thambal sangle da pangthokiba pawgi mifam amada wofam asi phongdokladuna mahakna makhata na hai achumba census ta yumpham oirega delimitation tawbada BJP Manipur Pradesh na yaningdaba amata leite adubu hojik leiriba Manipur census report asida yumpham oirega delimitation tawbadi aran ba khongthang oigani hauzik Manipur gi electoral roll mitop mian chak kaya ama yauriba se nakai ama sengdringai da delimitation pangthoklabadi delimitation tawbagi achumba wan thok phangba ngamloi mirai bakta gi narol la changsil laktuna leiriba mitop sing asi khandokna ba center na su yamna kanna khonari isu asi BJP na yamna hakchina lawi handak ta su parliament ki house animakta foreigner sing regulate tawna ba ek su pass tawkhre haukiba tangama da su BJP ki MLA amadi BJP ki office bearer singi oiba mifam ama pangthoktuna member tarahumdoina saba delimitation committee ama semkibaga loinana hiram asida kupna yengsili haina mahangna phongdokhi
ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯅꯨꯃꯤꯠꯂꯩ ꯊꯥꯕꯤꯌꯨ ꯍꯥꯏꯕ ꯔꯕꯤꯟꯗ꯭ꯔꯣꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯀꯥꯎꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ एजुकेशनꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯇꯤ.ꯑꯩꯆ. ꯔꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯑꯁꯤ ꯅꯨꯃꯤꯠꯂꯩ ꯊꯥꯕꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯐꯝ ꯑꯣꯏꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯅꯨꯃꯤꯠꯂꯩ ꯊꯥꯕꯤꯌꯨ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯂꯩꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯝꯇꯥꯠ ꯂꯧꯀꯣꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯄꯨꯟꯕ ꯂꯨꯞ ꯂꯧꯁꯥꯜꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯥꯕ ꯅꯨꯃꯤꯠꯂꯩ ꯐꯥꯔꯝꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯋꯥꯡꯉꯨ ꯂꯩꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯩꯅꯧꯌꯥꯝ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯂꯧꯃꯤꯁꯤꯡꯒ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ ꯔꯕꯤꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯥꯅꯖꯕ ꯄꯥꯝꯕꯤ ꯊꯥꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯀꯥꯎꯅ ICAR ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯣꯏꯜ ꯁꯤड ꯔꯤꯁꯣꯔꯁ ꯍꯥꯏꯗ꯭ꯔꯕꯥꯗꯀ ꯈꯨꯠꯁꯝꯅꯗꯨꯅ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯐ ꯑꯣꯏꯜ ꯁꯤड ꯄ꯭ꯔꯣꯗꯛꯁꯟ ꯏꯟ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯅꯨꯃꯤꯠꯂꯩ ꯊꯥꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯂꯩ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯊꯥꯕꯗ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯍꯥꯏꯈꯤ